Phawkakchau ikaida leiriba barricade louthoknabagi COCOMI gi khongjang handokpinaba leingakna appeal tourakli hiram asiga mari lenana ngarang nomidang DIPR gi office ta pangthokiba paugi mifamna Health Minister Dr. Sapam Ranjan na hai lamdam asida thamkiba barricade ayamba louthok haukrabani leingakna pamdaba thodokching thoktanaba amadi section thorang lokhatliba asida miyamna support tobiyo hairaduna thokliba irang asida tongan ba mafamsingda lanjennarakhiba torbung khundagi mioi kaya haukiba numit kharani asida masa-masagi yumda hanjinba haunakrabani hairaduna COCOMI na Phawkakchau ikaida leiriba barricade louthoknaba miyamga loinana changsinkani haina thorangliba khongjang asi handokpiu haina appeal taurakli Barricades yamna nungaitana COCOMI da so haibiriba akoigi barricade si ayambana zo akoi remove tawgrabani aduga praja kaya mayum thadoga tawbung area dagi atopa jaga relief camps keke da leiriba praja kaya so hogiba numit kharani sida masa masagi yum tawbung da leiba akoigi maina chakhiba yaudaba aduga masagi yum do adum fazna leiriba jaga sing duda moi resettle tawraga moi almost approximately 700 kumba moi ji amok resettle tawraga leirabani aduna hayengi sigi program ji akoi government side gi amuk hanna appeal tawjari government na paikhat leiba security provisions duga security steps miyam government na lokhat leiba steps ji Manipur gi praja pumnamak loina na organizations pumnamak more in particular nasi COCOMI na hire kasigi government side gi appeal tawjari ji miyam government ki side gi pin haijriba miyam ji support tawbina bainamak appeal tawjari ana hayeng gi September tang 3 ki sigi plan sigi program je withdraw tawbina bainamak amuka hanna appeal